الرعد की आयत नंबर 53 أعوذ بالله من الشيطان الرجيم بسم الله الرحمن الرحيم مثل الجنة التي وعد المتقون تجري من تحتها الأنهار أكلها دائم وظلها تلك عقبى الذين اتقوا وعقبى الكافرين النار Rang matak tahai kerdo dandi pi phangada ba mi singi hai khredana adu matang de dum chathari parmandi jannatu gi wada tawbiri ba chumna chachaba singda chen gani si parman oina hairi mi chen gani madugi makhada turel sing khambana airoi madugi ohai aduga pak sanna sandokani madugi urum maduni fol chumna chachaba singi aduga thajadaba singi fol di maini maini hai silver ba ukuluha da'imun wa zilluha harsi mami dusu adum da'im wala ba tam chupa lagi da ba tam mami wala na ba lengaro hai mine molo poto le di mami ju le ekdam matro aduni bo hale bo habina ba adegi ukuluha da'imun hai ukuluha hi aga kai hai ukuluha magi ai rasim gana kai na li ba wahai na halina dusi ya ba yabdi ukul hai bisi mahaw ko haw ba akale di chabni gana ukul la si cha ba putu sara pa da haw mahaw du adu mahaw du ukul hai mahaw du khambana ai roya mahaw du adu haw da ini chab loraga mahaw du haw te da chab lo kar da chai ga da haw ba chab lo ga haw lei bra na adu wi jannat lei do pose si di chab matam da na haw da lei bisa adum lei ga na haw chab haw do adu ban chab lo kar so adum haw to bo mu cha la ha to bo mu cha la de ma ka poi cha to da to bo haw la ka कोई दुनिया सिद्धने चाकी tan de lo ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯑꯜꯂꯥꯍꯅ ꯃꯈꯣꯏꯗ ꯂꯥꯏꯔꯤꯛ ꯄꯤꯈ꯭ꯔꯕꯁꯤꯡꯗꯨꯅ ꯍꯔꯥꯎꯖꯩ ꯅꯉꯣꯟꯗ ꯊꯥꯗꯔꯛꯂꯤꯕꯁꯤꯗ ꯑꯗꯨꯕꯨ ꯀꯥꯡꯕꯨꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤ ꯌꯥꯗꯕꯁꯤꯡ ꯃꯁꯤꯒꯤ ꯁꯔꯨꯛ ꯈꯔꯕꯨ ꯊꯥꯖꯕꯁꯤꯡꯗꯅꯤ ꯁꯤ ꯌꯥꯎꯔꯤꯁꯤꯀꯣ ꯃꯨꯁꯂꯤꯝꯁꯤꯡꯒꯤ ꯃꯔꯛꯇꯅꯤ ꯁꯔꯨꯛ ꯈꯔ ꯍꯥꯏꯗꯤ ꯑꯌꯥꯠ ꯈꯔ ꯌꯥꯗꯕ hayu aingonda hukum tawbibani Allah khaktabu latnaba amadi mangonda shirik tawdanaba sigi si sathi drase ko muslim dane si yauri si Allah na hayr dunu lojin gada ba to pa ama aya sigi against to pam pai badoi khoina yam sathi ba pot ni meda sini shirik taw ba si mangonda ni hayo ai adu man hayo ID Aidi Allah na hari isra hukum tore na hari abala ma to la do na ma khaktan hai bin na ma isri to na hari ne sumai ayo ilahi adu mangondani aidi Allah dani aina kaujari basi mangondani aigi hanfam ko ko duman ko ke Allah ge ayat se khaktani payona rasul da hai se dui matang ni si ayat se asumna thadarakpani ekhoina haidum dua to basi Allah ta tawri hai du ayal am si kana rumi am da kauba na tar wasila tawwa si yadi hai base sigi ayat sin suta ta adre amana sigi ayat sira maru oina phongdo isi kari no hai kandane any islam ge order ma hukum am em kanda Allah da khakta hangane Quran da magi mamai engdane khona hajar pun mosi kabul to bi on hari don hajar ki mamai enga ibonu siumai enga na adu mani yusi fatte bala gi mota ja de sida mo de tani hari bo mi phajal bo ne ba dun ni agar bani mi kharna ayasi yad ayat ke saruk khara yad de ba saruk khara da ti am thambana banda du ga maga gi marak ta ala gi marak se sida ahum su bam la ala sine basil ga si ahum su bam ambase si si yad de isi to
ꯑꯄꯤꯛꯄ ꯗꯨꯋꯥ ꯃꯁꯨꯡ ꯈꯨꯗꯤꯡꯃꯛꯇ ꯑꯉꯥꯡ ꯃꯥꯒꯤ ꯗꯨꯋꯥ ꯈꯨꯗꯤꯡꯃꯛꯇ ꯍꯦꯛ ꯀꯧꯕꯗ ꯃꯁꯤ ꯁꯤ ꯌꯥꯎꯔꯕꯅꯦ ꯑꯗꯨ ꯍꯦꯟꯗꯣꯛꯇꯅ ꯑꯉꯥꯡꯁꯤꯡꯒꯤ ꯑꯉꯥꯡꯁꯤꯡꯒꯤ ꯃꯃꯥ ꯌꯦꯡꯕꯤꯔꯒ ꯑꯍꯟꯁꯤꯡꯒꯤ ꯃꯃꯥ ꯌꯦꯡꯕꯤꯔꯒ 하피싱기 마엠베가 몰비싱기 마엠베가 하지싱기 부자배 부자반ꯁꯤꯡꯒꯤ 하지싱기 오실라데기 그런 또 ꯁꯦꯝꯁꯦ ꯍꯥꯏꯁꯤꯗ ꯍꯧꯖꯤꯛꯀꯤꯗꯨ ꯑꯝꯇ ꯍꯟꯕꯤꯌꯨ ꯍꯥꯏꯔꯒ ꯑꯩ ꯋꯥꯈꯜꯗꯗꯤ ꯗꯨꯋꯥꯁꯦ ꯐꯥꯎ ꯗꯨꯋꯥꯁꯦ ꯃꯤꯒꯤꯁꯨ ꯇꯧꯕꯤꯒꯗꯕꯅꯤ ꯂꯣꯏꯅꯃꯛꯀꯤ ꯇꯧꯒꯗꯕꯅꯤ ꯑꯗꯨꯒꯤꯗꯤ ꯍꯨꯀꯨꯝ ꯂꯩꯔꯦꯗꯅ ꯑꯗꯨ ꯅꯠꯇꯕ ꯗꯨꯋꯥ ꯇꯧꯕꯤꯌꯣ ꯐꯣꯟꯅꯤ ꯑꯣꯏꯗꯝꯃꯦ ꯀꯩꯗꯧꯅꯦ ꯀꯩꯅꯣ ꯑꯩ ꯅꯦꯠꯇꯨꯅꯤ ꯀꯩ ꯑꯩ ꯑꯜꯂꯥꯗ ꯗꯨꯋꯥ ꯇꯧꯒꯗꯕꯅꯦ ꯏꯁꯥꯟ ꯇꯧꯒꯗꯕꯅꯦ ꯍꯥꯏꯕ ꯏꯁꯥꯟ ꯇꯧꯒꯗꯕꯅꯤ ꯇꯧꯍꯤꯗꯅꯦꯕ ꯁꯤ ꯑꯩꯅ ꯇꯧꯗꯅ ꯑꯜꯂꯥꯗ ꯍꯥꯏꯖꯕꯅꯤ ꯏꯖꯕꯁꯤ ꯄꯦꯟꯖꯕꯗꯨꯅꯤꯅꯦ ꯑꯃꯗꯅꯤ ꯑꯗꯨ ꯁꯤꯒꯤ ꯑꯌꯥꯁꯤꯗ ꯈꯟꯊꯕꯗ ꯍꯦꯛꯇ ꯇꯥꯔꯤꯁꯤ ꯑꯌꯥꯁꯤ ꯄꯨꯟꯅ ꯃꯄꯨꯡ ꯑꯣꯏꯅ ꯌꯦꯡꯉꯛꯄꯗꯅꯦ ꯇꯧꯕꯤꯌꯣꯅ ꯍꯥꯏꯔꯗꯤ ꯃꯁꯥꯗꯣ ꯀꯔꯤꯅꯦꯕ ꯃꯁꯥꯅ ꯊꯥꯖꯗ꯭ꯔꯦ ꯃꯤ ꯈꯔ ꯑꯌꯥꯠ ꯈꯔ ꯍꯥꯏꯕꯗꯤ ꯌꯥꯒꯗꯕ ꯇꯦꯅ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯍꯥꯏꯕ ꯀꯨꯔꯥꯟꯁꯤꯒꯤ ꯁꯔꯨꯛ ꯈꯔꯅꯦ ꯌꯥꯗꯦꯕ ꯃꯣꯏ ꯑꯇꯣꯞꯄ ꯄꯥꯏꯌꯦꯕ ꯑꯗꯨꯅ ꯑꯜꯂꯥꯍꯅ ꯑꯣꯔꯗꯔ ꯇꯧꯔꯛꯏꯁꯦ ꯔꯁꯨꯜꯗꯗꯤ ꯑꯩꯗꯤ ꯑꯜꯂꯥꯗ ꯈꯛꯇ ꯅꯤꯖꯕꯅꯤꯅ ꯍꯥꯏꯍꯜꯂꯤꯁꯦ ꯍꯥꯏꯗꯤ ꯑꯦꯅꯤ ꯙꯔꯃꯒꯤ ꯏꯁꯂꯥꯝꯁꯤꯒꯤ ꯃꯇꯥꯡꯗ ꯗꯤꯅꯤ ꯍꯛꯁꯤ ꯃꯇꯥꯡꯗꯅꯦ ꯀꯨꯔꯥꯟꯗ ꯈꯛ ꯍꯪꯒꯅꯦ ꯑꯜꯂꯥꯍꯅ ꯍꯥꯏꯕꯗꯨ ꯍꯪꯒꯅꯦꯕ ꯀꯨꯔꯥꯟꯗ ꯈꯛ ꯑꯜꯂꯥꯍꯅ ꯍꯪꯒꯅꯦ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯌꯦꯡꯒꯅꯦꯕ ꯑꯇꯣꯞꯄ ꯑꯃꯐꯥꯎ ꯂꯥꯝꯕ ꯌꯥꯗꯦ ꯑꯗꯨꯒꯤꯗꯨ ꯁꯤ ꯑꯌꯥꯁꯤꯗ ꯐꯪꯉꯦ ꯑꯁꯨꯝꯅ ꯊꯥꯗꯔꯛꯄꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯑꯜꯂꯥꯍꯅ ꯃꯁꯤꯕꯨ ꯍꯨꯀꯨꯝ ꯑꯣꯏꯅ ꯑꯔꯕꯤ ꯂꯣꯟꯗ ꯇꯨ ꯑꯣꯔꯗꯔꯅꯦꯕ ꯁꯤ ꯍꯨꯀꯨꯝ ꯑꯣꯏꯅꯅꯦ ꯅꯪꯅ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯒꯤ ꯇꯨꯡ ꯏꯜꯂꯨꯔꯕꯗꯤ ꯅꯪꯉꯣꯟꯗ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯃꯁꯤꯒꯤ ꯒ꯭ꯌꯥꯟ ꯀꯨꯔꯥꯟꯁꯤꯒꯤ ꯒ꯭ꯌꯥꯟ ꯅꯪꯉꯣꯟꯗ ꯂꯥꯛꯑ ꯃꯇꯨꯡꯗꯅꯦ ꯑꯃꯨꯛꯀ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯜꯂꯨꯔꯕ ꯂꯩꯔꯣꯏ ꯑल्लाहꯒꯤ ꯃꯥꯌꯣꯛꯇ ꯅꯪꯒꯤ ꯃꯤꯆꯪ ꯅꯠꯇ꯭ꯔꯒ ꯅꯪꯕꯨ ꯀꯟꯕꯤꯅꯕ ꯀꯅꯥ ꯁꯤ ꯁꯥꯊꯤꯗ꯭ꯔꯥ ꯄꯣꯏꯟ ꯇꯨꯕꯤ ꯅꯣꯇꯦꯅ ꯍꯥꯏꯕ ꯍꯥꯏꯔꯝꯗ꯭ꯔꯦꯅꯦ ꯔꯁꯨꯜꯅꯦ ꯑꯧꯅ ꯇꯧꯕ ꯐꯌꯟꯅ ꯀꯥꯗꯨ ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯎꯐꯥ ꯄꯤꯔꯕꯁꯨ ꯑꯗꯨ ꯁꯤꯍꯜꯂꯁꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅ ꯇꯧꯕ ꯐꯌꯟꯅ ꯀꯤ ꯇꯧꯐꯤ ꯀꯥꯏ ꯄꯨꯝꯅꯃꯛꯁꯤ ꯁꯤꯕꯒꯤ ꯑꯥꯔꯊ ꯁꯤꯗ ꯌꯥꯎꯔꯤꯕ꯭ꯔꯣ ꯁꯤ ꯁꯤꯖꯤꯟꯅꯩ ꯍꯥꯏꯕꯁꯦ ꯃꯁꯤ ꯈꯪꯒꯗꯕꯅꯦ ꯀꯔꯥꯏ ꯁꯤꯒꯤ ꯑꯌꯥꯁꯦ ꯌꯥꯎꯕ꯭ꯔꯣ ꯑꯗꯨ ꯌꯥꯎꯔꯤꯁꯤ ꯃꯊꯛꯇ ꯅꯪ ꯍꯪꯈꯤꯗꯨꯗꯤ ꯀꯔꯥꯏ ꯌꯥꯎꯗꯦ ꯌꯥꯎꯗ꯭ꯔꯣ ꯁꯤꯗꯗꯤ ꯌꯥꯎꯗꯦ ꯃꯈꯥꯗꯣꯔ ꯃꯥꯜꯂꯦ ꯃꯈꯥꯒꯤꯗꯅꯤ ꯃꯈꯥꯗꯅꯤ ꯊꯥꯈꯤꯕꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯑꯜꯂꯥꯍꯅ ꯔꯁꯨꯜꯁꯤꯡ ꯅꯪꯒꯤ ꯃꯥꯡꯗ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄꯤꯈꯤꯕꯅꯤ ꯃꯈꯣꯏꯗ ꯅꯨꯄꯤꯁꯤꯡ ꯑꯃꯁꯨꯡ ꯃꯆꯥꯁꯤꯡ ꯔꯁꯨꯜ ꯑꯃꯠꯇꯅ ꯑꯉꯛꯄ ꯈꯨꯗꯝ ꯑꯃ ꯄꯨꯔꯛꯀꯗꯕ ꯅꯠꯇꯦ ꯑꯌꯥꯕ ꯌꯥꯎꯗꯅ ꯑꯜꯂꯥꯍꯒꯤ ꯑꯜꯂꯥꯍꯒꯤ ꯌꯥꯎꯕ ꯄꯨꯔꯛꯄ ꯉꯥꯛꯇꯅꯦ ꯀꯛꯈꯤꯕ ꯃꯇꯝ ꯈꯨꯗꯤꯡꯃꯛꯀꯤ ꯄꯨꯔꯛꯑꯣꯅ ꯍꯥꯏꯔꯤꯗꯣ ꯃꯣꯏꯖꯥ ꯃꯥꯅ ꯉꯝꯕ ꯅꯠꯇꯦꯕ ꯃꯥꯅ ꯄꯨꯔꯛꯀꯗꯕ ꯅꯠꯇꯦꯕ ꯑꯜꯂꯥꯍꯒꯤ ꯑꯌꯥꯕ ꯌꯥꯎꯕ ꯄꯨꯔꯛꯀꯗꯕ ꯀꯛꯈꯤꯕ ꯃꯇꯝ ꯈꯨꯗꯤꯡꯃꯛꯀꯤ ꯂꯩꯈ꯭ꯔꯕꯅꯤ ꯑꯏꯕ ꯑꯃ ꯂꯥꯛꯀꯗꯕ ꯑꯉꯛꯄ ꯄꯨꯝꯕꯁꯤꯒꯤꯅꯦ ꯁꯤꯗ ꯃꯊꯛꯇ ꯍꯥꯏꯔꯤꯁꯤꯗ ꯀꯔꯤ ꯈꯪꯕ ꯉꯝꯕ ꯔꯁꯨꯜ ꯑꯩꯈꯣꯏꯅ ꯊꯥꯈꯤꯕ ꯃꯌꯥꯝ ꯑꯃ ꯅꯪꯒꯤ ꯃꯃꯥꯡꯗꯁꯨ ꯃꯤ ꯅꯠꯇꯅ ꯑꯃꯐꯥꯎ ꯊꯥꯈꯤꯗꯦꯕ ꯃꯤ ꯑꯣꯏꯅ ꯊꯥꯈꯤꯕꯅꯦꯕ ꯅꯠꯇ꯭ꯔꯥ ꯋꯥꯖꯥꯜꯅ ꯂꯍꯨꯝ ꯑꯖꯋꯥꯖꯟ ꯅꯨꯄꯤ ꯑꯉꯥꯡꯁꯨ ꯂꯣꯏ ꯊꯤꯈꯤꯕꯅꯦꯕ ꯔꯁꯨꯜꯁꯤꯡꯁꯤ ꯑꯗꯒꯤ ꯃꯈꯣꯏꯅ ꯈꯨꯗꯝ ꯑꯃꯐꯥꯎ ꯃꯆꯥꯁꯨ ꯄꯨꯔꯛꯈꯤꯗꯦ ꯄꯣꯛꯈꯤꯑꯕ ꯂꯣꯏꯅ ꯖꯨꯔꯤꯌꯇꯟ ꯃꯆꯥ ꯃꯁꯨ ꯁꯤꯒꯤ ꯑꯥꯔꯊꯁꯤ ꯀꯔꯤꯅꯣ ꯍꯥꯏꯔꯣ ꯁꯤ ꯍꯥꯏꯔꯛꯄꯩ ꯗꯔꯀꯥꯔ ꯑꯣꯏꯔꯤꯁꯤ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯊꯥꯈꯤ ꯃꯤ ꯍꯥꯏꯕꯅꯤ ꯑꯣꯏꯅ ꯊꯥꯈꯤ ꯃꯤ ꯉꯥꯛꯇꯅꯦ ꯑꯗꯣ ꯔꯁꯨꯜꯁꯤꯡꯁꯤ ꯅꯨꯄꯤ ꯂꯣꯏ ꯊꯤ ꯍꯥꯏꯕꯁꯤꯁꯨ ꯌꯥꯎꯔꯦꯕ ꯑꯗꯨꯗꯤ ꯍꯖꯔꯠ ꯏꯁꯥ ꯑꯂꯩ ꯁꯂꯥꯝ ꯅꯨꯄꯤ ꯊꯤꯗꯦꯅ ꯍꯥꯏꯔꯤꯗꯣ ꯀꯣꯟꯅ ꯊꯤꯔꯗꯧꯔꯃꯤ ꯍꯥꯏꯔꯤꯗꯣ ꯑꯗꯨꯗꯣ ꯂꯥꯟꯗ꯭ꯔꯕꯁꯤ ꯂꯥꯟ ꯂꯥꯟ ꯁꯤꯅ ꯀꯔꯤꯝ ꯅꯠꯇ꯭ꯔꯕ ꯏꯁꯥ ꯀꯨꯝꯃꯛꯈꯤꯅꯤ ꯑꯗꯨ ꯃꯇꯨꯡ ꯃꯆꯥ ꯊꯤꯅꯤ ꯑꯗꯨꯒ ꯑꯃꯨꯛꯀ ꯂꯥꯛꯈꯤꯗꯧꯔꯤꯅ ꯍꯥꯏ ꯅꯠꯇ꯭ꯔꯣ ꯉꯥꯏꯔꯤꯅꯤ ꯈꯕꯔ ꯃꯐꯝ ꯐꯥꯎ ꯂꯩꯔꯤꯅꯤ ꯃꯈꯥꯒꯤ 53 ꯁꯨꯕꯁꯤ ꯌꯦꯡꯁꯤ ꯃꯨꯊꯠꯄꯤꯕꯅꯤ ꯑꯜꯂꯥꯍꯅ ꯃꯥꯅ ꯃꯨꯊꯠꯄꯤꯒꯦ ꯅꯤꯡꯕꯤꯕꯗꯨ ꯑꯗꯨꯒ ꯆꯦꯁꯜꯍꯟꯕꯤꯕꯅꯤ ꯃꯥꯅ ꯆꯦꯁꯜꯍꯟꯒꯦ ꯅꯤꯡꯕꯤꯕꯗꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯕꯅꯤ ꯂꯥꯏꯔꯤꯛ ꯄꯨꯝꯅꯃꯛꯀꯤ ꯃꯃꯥꯗꯨ ꯃꯃꯥꯗꯤ ꯂꯧꯍꯣꯏ ꯃꯥꯄꯨꯖꯅ ꯑꯩꯈꯣꯏꯅ ꯍꯥꯏꯔꯕꯗꯨ ꯑꯗꯨ ꯁꯤꯗ ꯊꯥꯔꯛꯏꯕ ꯂꯥꯏꯔꯤꯛ ꯃꯈꯩꯁꯤ ꯁꯤꯒꯤ ꯑꯣꯔꯤꯖꯤꯅꯦꯜ ꯑꯥꯗ ꯂꯣꯏ ꯂꯩꯈ꯭ꯔꯕꯅꯦꯕ ꯅꯈꯣꯏꯅ ꯀꯥꯔꯟ ꯇꯧꯕ ꯁꯨꯡ ꯉꯝꯃꯔꯣꯏꯕ ꯑꯩꯅ ꯏꯈꯤꯕꯗꯨ ꯁꯤꯅꯦ ꯑꯩꯅ ꯍꯥꯏꯈꯤꯕꯗꯨ ꯁꯤꯅꯦ ꯂꯣꯏ ꯄꯨꯊꯣꯔꯛꯀꯅꯦꯕ ꯂꯣꯏꯅ ꯑꯗꯨꯒꯤ ꯂꯥꯏꯔꯤꯛꯇꯨꯅꯤ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯁꯣꯛꯄ ꯉꯝꯗꯦ ꯍꯥꯏꯔꯤꯁꯤ ꯃꯈꯣꯏꯅ ꯎꯍꯜꯂꯕꯁꯨ ꯅꯉꯣꯟꯗ ꯑꯩꯈꯣꯏꯅ ꯃꯈꯣꯏꯗ ꯇꯧꯔꯤꯕ ꯋꯥꯗꯥꯗꯨꯒꯤ ꯁꯔꯨꯛ ꯈꯔ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯁꯤꯍꯜꯂꯕꯁꯨ ꯁꯤꯃꯦ ꯍꯥꯏꯖꯨꯔꯕ ꯎꯍꯟꯗꯅ ꯅꯪꯒꯤꯗꯤ ꯁꯨꯞꯅꯒꯤ ꯄꯥꯎ ꯌꯧꯍꯟꯕꯇꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯅ ꯃꯈꯣꯏꯒꯤ ꯍꯤꯁꯥꯕ ꯇꯧꯕꯗꯨꯅꯤ ꯋꯥꯗꯥ ꯇꯧꯔꯨꯗꯨꯗꯤ ꯋꯥꯗꯥ ꯃꯣꯖꯤꯖꯥꯒꯤ ꯋꯥꯗꯥ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯀꯌꯥꯃꯠꯀꯤ ꯑꯣꯏꯔꯣ ꯁꯤꯕꯒꯤ ꯑꯣꯏꯔꯣ ꯃꯣꯖꯤꯖꯥ ꯇꯧꯔꯅꯤ ꯍꯥꯏꯕꯁꯦ ꯗꯟꯗꯤ ꯅꯪ ꯄꯤꯕ ꯁꯤꯔꯤꯉꯩꯗ ꯅꯪ ꯁꯤꯗ꯭ꯔꯤꯉꯩꯗ ꯎꯠꯂꯁꯨ ꯅꯠꯇ꯭ꯔꯒ ꯅꯪꯅ ꯎꯍꯧꯗ꯭ꯔꯁꯨ ꯄꯤꯜꯂꯁꯨ
ꯄꯤꯔꯛꯄꯁꯨ ꯌꯥꯏꯑꯕ ꯑꯗꯨꯕꯨ ꯑꯗꯨꯒꯤ ꯃꯑꯣꯡꯗꯣ ꯑꯜꯂꯥꯍꯅ ꯈꯪꯉꯦꯕ ꯅꯪꯅ ꯃꯣꯖꯥ ꯄꯨꯔꯛꯄ ꯉꯝꯒꯗꯕ ꯅꯠꯇꯦꯕ ꯅꯪꯒꯤꯗꯤ ꯑꯍꯣꯟꯕꯗꯨꯇꯅꯤ ꯅꯪ ꯍꯥꯏꯕꯗꯨꯇꯅꯤ ꯅꯪꯅ ꯋꯥꯔꯤꯕ ꯃꯣꯖꯥ ꯑꯃ ꯄꯨꯔꯛꯑꯗꯤ ꯃꯨꯁꯜꯃꯥꯟ ꯂꯣꯏꯅ ꯑꯣꯏꯔꯅꯤ ꯁꯛꯇꯤ ꯑꯃ ꯎꯠꯂꯗꯤ ꯅꯪꯒꯤ ꯇꯔꯞꯇꯒꯤ ꯁꯛꯇꯤ ꯑꯃ ꯑꯩꯉꯣꯟꯗ ꯄꯤꯅꯕꯤꯔꯛꯇꯅ ꯁꯛꯇꯤꯗꯨ ꯎꯍꯜꯂꯕ ꯑꯗꯨꯔꯗꯤ ꯂꯣꯏꯅ ꯃꯨꯁꯜꯃꯥꯟ ꯍꯦꯛꯇ ꯑꯣꯏꯒꯅꯤꯅ ꯑꯩꯈꯣꯏꯁꯨ ꯈꯟꯗ꯭ꯔꯣ ꯑꯗꯨ ꯔꯁꯨꯜꯅꯁꯨ ꯈꯜꯂꯝꯕꯅꯦꯕ ꯑꯗꯨ ꯈꯟꯕꯗꯨꯅ ꯑꯗꯨ ꯈꯜꯂꯒ ꯋꯥꯔꯨꯅꯣ ꯅꯪꯒꯤ ꯗꯥꯏꯇ ꯅꯠꯇꯦꯕ ꯅꯪꯒꯤ ꯗꯥꯏꯇꯗꯤ ꯄꯥꯎ ꯌꯧꯍꯟꯕꯇꯅꯦꯕ ꯄꯥꯎ ꯌꯧꯍꯟꯕꯅꯦꯕ ꯅꯪꯒꯤ ꯅꯄꯥ ꯅꯇꯣꯟ ꯃꯈꯩ ꯀꯥꯐꯤꯔ ꯑꯣꯏꯈ꯭ꯔꯦ ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯈꯨꯟꯗꯨꯒꯤ ꯃꯤ ꯃꯈꯩ ꯀꯥꯐꯤꯔ ꯑꯣꯟꯈ꯭ꯔꯦ ꯅꯪ ꯅꯊꯋꯥꯏ ꯋꯥꯔꯤꯗꯣ ꯅꯪ ꯍꯥꯏꯐꯝ ꯊꯣꯛꯇꯨꯗ ꯍꯥꯏꯌꯣ ꯑꯗꯨꯒ ꯋꯥꯔꯨꯅꯨ ꯁꯤꯅꯦꯕ ꯑꯗꯨꯒ ꯍꯤꯁꯥꯕ ꯇꯧꯕꯗꯤ ꯑꯜꯂꯥꯍꯒꯤꯅꯦꯕ ꯂꯨꯗ꯭ꯔꯁꯦ ꯂꯥ ꯏꯀ꯭ꯔꯥꯍ ꯐꯤ ꯗꯤꯟ ꯍꯥꯏꯅ ꯁꯨꯝ ꯂꯩꯔꯦꯗꯅ ꯗꯤꯟꯗ ꯖꯕꯔꯗꯁꯇꯤ ꯂꯩꯇꯦ ꯁꯤ ꯔꯁꯨꯜꯗ ꯊꯤꯡꯉꯤ ꯍꯤꯁꯥꯕ ꯇꯧꯕꯁꯤ ꯑꯩꯈꯣꯏꯅ ꯁꯤꯗ ꯍꯤꯁꯥꯕ ꯇꯧꯊꯣꯛꯅꯔꯤꯃꯦꯕ ꯔꯁꯨꯜꯅꯁꯨ ꯖꯕꯔꯗꯁꯇꯤ ꯀꯅꯥꯝ ꯇꯧꯗ꯭ꯔꯦ ꯃꯨꯁꯜꯃꯥꯟ ꯑꯣꯏꯍꯜꯂꯝꯕ꯭ꯔꯅꯦ ꯑꯣꯏꯍꯜꯂꯝꯗꯦꯕ ꯑꯗꯨ ꯀꯨꯔꯥꯟꯗ ꯌꯥꯗꯕꯗꯨꯅ ꯅꯠꯇ꯭ꯔ ꯑꯣꯏꯍꯜꯂꯝꯗ꯭ꯔꯤꯗꯨ ꯅꯝꯗ꯭ꯔꯤꯗꯨ ꯅꯝꯕꯨ ꯅꯝꯈ꯭ꯔꯗꯤ ꯅꯝꯗꯅ ꯃꯌꯥꯝ ꯏꯁꯂꯥꯃꯤ ꯁꯛꯇꯅ ꯂꯩꯔꯤꯉꯩꯗ ꯃꯗꯤꯅꯥꯗ ꯃꯌꯥꯝ ꯅꯝꯗꯅ ꯃꯨꯁꯜꯃꯥꯟ ꯑꯣꯏꯍꯟꯕ ꯌꯥꯏꯅꯦ ꯑꯗꯨ ꯑꯝꯇꯁꯨ ꯅꯝꯗꯅ ꯑꯣꯏꯍꯟꯕ ꯑꯝꯇ ꯍꯤꯇ꯭ꯔꯤꯗ ꯐꯪꯗꯦꯕ ꯏꯁꯂꯥꯝꯗꯣ ꯄꯥꯝꯗꯅ ꯂꯣꯏ ꯆꯠꯄ ꯉꯥꯛꯇꯅꯦꯕ ꯍꯧꯖꯤꯛꯁꯨ ꯇꯣꯉꯥꯏ ꯅꯝꯗ ꯑꯣꯏꯍꯟꯕ ꯌꯥꯎꯗꯦ ꯖꯥꯀꯤꯔ ꯅꯥꯏꯛ ꯇꯧꯔꯤꯁꯤꯗ ꯅꯝꯕ ꯌꯥꯎꯕ꯭ꯔꯥ ꯑꯝꯇ ꯍꯪꯁꯨ ꯍꯪꯉꯤ ꯃꯥꯗꯤ पैसा पीबा ꯄꯩꯁꯥ ꯄꯤꯕ꯭ꯔꯥ ꯄꯩꯁꯥ ꯅꯠꯇ꯭ꯔꯒ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯀꯟꯗꯤꯁꯟ ꯀꯩꯗꯧꯋꯤ ꯑꯗꯨ ꯇꯧꯋꯦ ꯂꯣꯏꯅ ꯍꯪꯉꯦꯕ ꯂꯩꯇꯦꯅ ꯍꯥꯏꯔ ꯀꯥꯟꯗꯅꯦꯕ ꯑꯗꯨꯗꯤ ꯁꯣꯜꯂꯣꯁꯦ ꯁꯣꯜꯂꯝꯕꯅꯦ ꯃꯈꯣꯏꯅ ꯎꯗꯕ꯭ꯔꯥ ꯑꯜꯂꯥꯍꯅ ꯄꯥꯏꯁꯤꯜꯂꯛꯂꯤꯕꯗꯨ ꯃꯈꯣꯏꯒꯤ ꯂꯝꯗꯨ ꯇꯞꯅ ꯇꯞꯅ ꯀꯛꯊꯗꯨꯅ ꯃꯈꯣꯏꯒꯤ ꯁꯤꯃꯥꯅꯥꯁꯤꯡꯗꯨ ꯁꯤꯅ ꯈꯨꯗꯝ ꯑꯣꯏꯕ ꯌꯥꯗ꯭ꯔꯥ ꯍꯥꯏꯕ ꯑꯃ ꯈꯨꯗꯝ ꯑꯆꯧ ꯑꯆꯧꯕ ꯃꯣꯏꯅ ꯍꯥꯏꯔꯤꯗꯣ ꯂꯝꯁꯦ ꯁꯨꯝ ꯂꯝꯖꯤꯜꯂꯛꯏꯕ ꯏꯁꯂꯥꯝꯅ ꯁꯨꯝ ꯁꯤ ꯆꯨꯝꯕꯗꯨꯅ ꯅꯠꯇ꯭ꯔꯣ ꯁꯤ ꯋꯥꯌꯦꯜ ꯇꯥꯕꯤꯕꯅꯤ ꯑꯜꯂꯥꯍꯅ ꯍꯟꯗꯣꯛꯄ ꯉꯝꯕ ꯀꯅꯥ ꯂꯩꯇꯕꯅꯤ ꯃꯥꯒꯤ ꯋꯥꯌꯦꯜꯕꯨ ꯃꯥꯗꯤ ꯌꯥꯡꯕꯅꯤ ꯍꯤꯁꯥꯕ ꯇꯧꯕꯗ ꯁꯔꯧ ꯇꯧꯈꯤꯕꯅꯤ ꯃꯈꯣꯏꯒꯤ ꯃꯥꯡꯗ ꯂꯩꯔꯝꯕꯁꯤꯡꯗꯨꯅ ꯑꯗꯨꯕꯨ ꯁꯔꯧ ꯄꯨꯝꯅꯃꯛꯇꯤ ꯑꯜꯂꯥꯍꯒꯤ ꯈꯨꯗꯨꯝꯗ ꯂꯩꯕꯅꯤ ꯈꯔ ꯍꯦꯟꯖꯤꯜꯂꯛꯀꯅꯤ ꯍꯥꯏꯁꯦ ꯑꯜꯂꯥꯍꯅꯁꯨ ꯈꯪꯕꯅꯤꯅ ꯍꯧꯖꯤꯛ ꯐꯥꯎꯗ ꯗꯨꯅꯤꯌꯥꯗ ꯃꯌꯥꯝ ꯃꯨꯁꯜꯃꯥꯟ ꯂꯩꯔꯤꯁꯤꯀꯣ ꯂꯝ ꯀꯛꯄ ꯍꯥꯏꯁꯤ ꯂꯝꯗꯨ ꯀꯛꯊꯠꯄꯩ ꯋꯥ ꯅꯠꯇꯦꯕ ꯃꯨꯁꯜꯃꯥꯟꯗꯨ ꯃꯨꯁꯜꯃꯥꯟꯒꯤ ꯂꯝꯁꯤ ꯌꯥꯝꯃꯛꯀꯅꯤ ꯍꯥꯏꯕꯅꯤ ꯁꯔꯧ ꯇꯧꯈꯤꯕꯅꯤ ꯃꯈꯣꯏꯒꯤ ꯃꯥꯡꯗ ꯂꯩꯔꯝꯕꯁꯤꯡꯗꯨꯅ ꯑꯗꯨꯕꯨ ꯁꯔꯧ ꯄꯨꯝꯅꯃꯛꯇꯤ ꯑꯜꯂꯥꯍꯒꯤ ꯈꯨꯗꯨꯝꯗ ꯂꯩꯕꯅꯤ ꯃꯥꯅ ꯈꯪꯕꯅꯤ ꯊꯋꯥꯏ ꯈꯨꯗꯤꯡꯃꯛꯅ ꯀꯔꯤ ꯇꯥꯟꯁꯤꯟꯕꯒꯦ ꯍꯥꯏꯕꯗꯨ ꯈꯪꯂꯛꯀꯅꯤ ꯊꯥꯖꯗꯕꯁꯤꯡꯅ ꯀꯅꯥꯒꯤ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕꯗꯨ ꯄꯣꯂꯣꯏꯒꯤ ꯌꯨꯝꯗꯨ ꯁꯤꯁꯨ ꯈꯪꯉꯛꯀꯅꯤ ꯊꯥꯖꯗꯕꯁꯤꯡꯅ ꯍꯥꯏ ꯅꯠꯇꯦ ꯅꯪ ꯔꯁꯨꯜ ꯑꯃ ꯍꯥꯏꯌꯨ ꯑꯜꯂꯥꯍꯅ ꯑꯣꯛꯂꯕꯅꯤ ꯁꯥꯈꯤ ꯑꯣꯏꯕꯤꯕꯗ ꯑꯩ ꯑꯃꯁꯨꯡ ꯅꯈꯣꯏꯒꯤꯅ ꯃꯔꯛꯇ ꯑꯃꯗꯤ ꯂꯥꯏꯔꯤꯛꯀꯤ ꯒ꯭ꯌꯥꯟ ꯂꯩꯕꯁꯤꯡꯗꯨꯅ ꯑꯜꯂꯥꯍꯅ ꯍꯥꯏꯔꯁꯨꯅꯤ ꯁꯥꯈꯤ ꯑꯣꯏꯅ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯒ꯭ꯌꯥꯟ ꯂꯩꯕ ꯑꯩꯈꯣꯏꯁꯨ ꯃꯌꯥꯝ ꯃꯨꯁꯜꯃꯥꯟ ꯑꯣꯏꯅ ꯆꯠꯂꯛꯑꯦ ꯑꯗꯨ ꯁꯥꯈꯤ ꯑꯣꯏꯗꯅ ꯃꯌꯥꯝ ꯂꯩꯔꯦ ꯃꯃꯥꯡꯉꯩꯁꯨ ꯁꯥꯈꯤ ꯑꯣꯏ ꯃꯌꯥꯝ ꯌꯥꯎꯈ꯭ꯔꯦ ꯃꯈꯥꯒꯤ ꯁꯨꯔꯥꯁꯤ ꯃꯇꯦꯛ ꯑꯃ ꯇꯧꯈꯤꯁꯤꯔꯣ ꯋꯥꯗꯨ ꯇꯦꯟꯁꯤꯜꯂꯣ ꯌꯦꯜꯂꯛꯑꯗꯤ ꯑꯩꯈꯣꯏꯅ ꯌꯥꯗ ꯌꯥꯗ꯭ꯔꯗꯤ ꯑꯩꯗꯤ ꯑꯜꯂꯥꯍ ꯁꯥꯈꯤꯅꯤꯀꯣ ꯑꯩ ꯍꯥꯏꯕꯤꯔꯛꯈꯤꯅꯤ ꯍꯥꯏꯌꯣ ꯁꯨꯔꯥ ꯏꯕ꯭ꯔꯥꯍꯤꯝꯅꯤ ꯃꯊꯪꯒꯤꯁꯤ ꯑꯂꯤꯐ ꯂꯥꯝ ꯔꯥ ꯔꯁꯨꯜꯅ ꯍꯥꯏꯔꯛꯄ ꯔꯁꯨꯜꯅ ꯍꯥꯏꯕ ꯂꯥꯏꯔꯤꯛ ꯔꯁꯨꯜꯅ ꯂꯦꯡꯕ ꯂꯥꯏꯔꯤꯛ ꯅꯠꯇꯦ ꯑꯗꯨ ꯈꯪꯉꯦꯗꯅ ꯁꯤꯗꯩꯁꯤ ꯈꯪꯗ꯭ꯔꯥ ꯃꯣꯏꯗ ꯍꯥꯏꯕ ꯃꯇꯝꯗ ꯍꯥꯏꯌꯣꯁꯤ ꯃꯥꯅ ꯍꯥꯏꯔꯨꯃꯦꯕ ꯍꯥꯏꯌꯣꯅ ꯁꯨꯃꯥꯏꯅ ꯍꯥꯏ ꯂꯥꯟꯅ ꯍꯥꯏꯔꯤ ꯃꯥꯅ ꯁꯟꯗꯣꯏꯅ ꯍꯥꯏꯔꯤꯃꯦꯕ ꯑꯗꯨꯃꯥꯏꯅ ꯏꯔꯤꯕꯁꯤꯅꯗꯤ ꯀꯔꯤꯅꯣꯗ ꯃꯤ ꯑꯃꯅ ꯏꯔꯒ ꯍꯥꯏꯌꯨ ꯍꯥꯏꯌꯨꯅ ꯏꯒꯗ꯭ꯔꯅꯦ ꯃꯁꯥꯅꯏꯕ ꯑꯣꯏꯔꯒ ꯍꯥꯏꯍꯜꯂꯛꯄꯅꯦꯕ ꯁꯤ ꯍꯥꯏꯍꯜꯂꯛꯄꯅꯤ ꯑꯜꯂꯥꯍꯅ ꯍꯥꯏꯔꯛꯄꯅꯤ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯈꯪꯉꯦꯕ ألف لام را كتاب أنزلناه إليك لتخرج الناس من الظلمات إلى النور بإذن ربهم إلى صراط العزيز الحميد ألف لام را مسي لارك أمني أيكوين ثاد بيرقبا نغون دعوة محمد صلى الله عليه وسلم نغنا بطورنا بمي ويبابو أمام بدقي أنغان بدا في لارك مبوك وشيا دقي لارك سوراسي سوراسي لارك أمني مخوي ربكي أيا بغل ويننا لمبي دودا پانگل بدوغي ثاقت نغاي وي بدوغي أمام بدقي أنغان بدا بطورنا بنابا أدو شكر مينا الله كي أيا بنا هتا كفر دقي إسلام هتا لارك سينسو بطورو أي دبا الله كي أيا بنا أمام بدي أنغان بدا بطوري كارينو هداية تا لمجا سيطة ليرنيدا ليبدقي أفورم دا منغال لندا هداية پرقية پرقية
इस्लाम और मुस्लिम ओरपुदने कनागुम पारे कुरान से तब ताना अर्थ सु कैसे लोइन खंगे खंग मतुंग दसुमा थोक तब याय अल्लाह के आया भी याउद माना तौरिबा खंगेबा नॉलेज माना तालिदु अदुगी दुना नतब अल्लाह के आया बम याउदोरी मासे ओइ बोइना आई लात पगेरा माना सिगी लाइक से बसे अदर से हाय वासे सिगी मरम ने हाय सिका तो खरिजन नासा नंग नियो बिसिंगे लौथोर नबे इस्लाम देगी अमम देगी आंगान रोम पुथोना बनी इस्लाम ओरना बनी अल्लाह की माँ की आया बगल लोइना इस रब भी मको की आया बाजी लोइन मक सिरप अल्लाह सिरप ने दिखंग इंट्रो हंग इंट्रो होई रब के आया पने है अदु रब तो अदु के आया बयाउदन बियारो माँ की आया बयाउदन कदारम पुजलपा इला सिरातिल अजीजिल हमीद यामना थगनियाय ओरबा अमसुंग अंगम्बा अजीजे दे अंगम्बा है अंगम मथौ है लो जिन है वादने अजीज हसनिंग थवसिने अदुम अजीज ओरबा अमसुंग हमीद पुदुगी लंबी दो अदुगी लंबी दुदा उसिलकना बने सिगी कुरान से सुमना हदीस हदीसी सुमन तो बने बियाव हदीस हिस्ट्री ने सुमसी तो मिशी मायर मिम तो हिस्ट्री ने अदो हिदायत की दमकत दी सी कुरान से अल्लाह की माँ की ओइबीरिबा आसमान सिंहदा लैरिबा पुनमक अमदि पृथ्वीदा लैरिबा पुनमक हवा मैसा लांगलगनी थाजदबा सिंह साथीरबा दंदी अमगी मरमदगी फायदे फबा हदीस ने हर दु सिसिने ताइबंगी पुंसीबुना हेन्ना पामलिबा सिंहदु आखिरतगी अदुगा मीबु थैदोकलिबा सिंहदु अल्लाह की लंबीदगी मधुबु मालहन्नबा होनदुना अखोइबा मखोइदु लैख्रबनी लंफैनबदा लापना हाइदोक्तुना अदु हादबा सिंहदुगी तशरी तोरसि मोदुदी हेन लुम लवइ नुसिना अदगी आखिर की मुकाबला आखिर की मायुक्ता दुनिया से ने हेन लुम लवइ वे सुद्दुना सबल तना मका अल्लाह की लंबीदा लाप मी सिंधु मधु थलेवा थिंगेवा चंगनु तौरनु है नबी की मनाक चंगनु थिंगेवा वे अब ना एवजा अदुगा अचुम बसिंधु आरांबो मानब होने अखोई तौरसिन अखोई बमा वे हिक तौरसिनी कुरान द सांगपा मीदो कुरान की आया से मपुंग फादबा अखोइबा मालहनलगा पुथोइदुदी दुदी मखोइ सिंधु लापना हाइदोखरमना लंफैनबदा लमांग न खरेबा लमांग बसे खजे खरा साजे मांग बनतबा लाप लमांग खरे लाप लमांग खरते हांजिल लफम कराय खंग दोलबा मरी में ताब मफम मारंग खंग दु गाव द लेरदा में काफिर व दु लेरदा में थाकिबा लैते खोइना रसूल अमत मागी मागी मी सिंधुगी लोंदा रसूलम थरादि लमदो नत्तना की मी सिंदो सुलदुगी मी है सुलदुगी लमदुगी मी सिंदो अदुगी लोन लोल मतम दु लोन दो अदु थाय माना मयक सेंगना हाइनबा मखोइदा अल्लाह तसी अरबी थारे से अरब मसाम खै खंग न बना थारे मखोय खंग नि है कोन क्रम खंग दोल कोन ला मीना मखोय हाना खंग मतुंग मखोयना सिसी याम दु kai दवा मनुंगी आ थामनि सिसी अल्लाह ला लंफैना हनबी सी आयसे सु दुम खंगेबा इस्लाम से संदोकदबनि है अतः इन मालूम ये करेंगे इन अंजलाफे वतवासो बिल हक वतवासो बिल सबर दो अदर संदोपे वाने बा अदर सिगी आयसे सु रुखंगे एक सेंगना हाइना ले युबयना लहुम मार्जी मखोज संदोन तांग बेदमता मचा खाइन ताक पसी मखोज ताक तन मथम ताक दम नत्रो अदु मथम दुम दरे आसे कयामत फोब दुम मथम तांग ले तब तांग लाई अल्लाह ला लंफैना हनबी माना लंफैना हनबी नबी बदु क्रमन ताक दोलबा अदुदे अर्थ हनबसु याय है विसे सेसु खाना ममांगे उलमा खर दि कुरान के अर्थ लोन माय लोन हनबे यादे ना अदुम सिबिया खरे बोलमा ससो हलम देवा हाना सोइगनी यांग हलम देवा कुरान के अर्थ अम्मा खतनी हलम पे इंडिया का कई कनाना मौलाना शावली उल्लागी मपा अदुना हलम बने शावरे मपारा मतुंग दिला हंदे कारे सारा फ्यूदिन
ꯀꯥꯔ ꯐꯤꯗꯨꯅꯦ ꯑꯗꯨꯅ ꯍꯟꯕ ꯀꯥꯟꯗꯣ ꯑꯗꯨ ꯍꯟ ꯃꯇꯝꯗꯁꯨ ꯏꯟꯅꯔꯤ ꯃꯌꯥꯝ ꯍꯟꯕ ꯌꯥꯒꯦ ꯌꯥꯗꯦꯒ ꯏꯟꯅꯔꯝꯒꯅꯤ ꯑꯗꯨꯕꯨ ꯅꯝꯗꯅ ꯍꯜꯂꯛꯑꯕꯅꯤ ꯍꯧꯖꯤꯛ ꯀꯥꯟꯅꯔꯦ ꯃꯥꯏ ꯇ꯭ꯔꯥꯟꯁꯦꯛꯁꯟꯗꯨꯐꯥꯎ ꯑꯗꯨꯅ ꯂꯧꯔꯤꯗꯨꯅ ꯍꯤꯁꯇ꯭ꯔꯤꯒꯤ ꯁꯣꯝꯗ ꯁꯥꯇꯥꯈ꯭ꯔꯦ ꯀꯨꯔꯥꯟ ꯏꯕ ꯑꯁꯟ ꯇꯧꯈꯤꯕ ꯐꯥꯔꯁꯤ ꯂꯣꯟꯗ ꯍꯟꯕꯅꯦ ꯉꯥꯂꯥꯕꯗ ꯑꯗꯩ ꯎꯔꯗꯨ ꯅꯣꯟꯊꯣꯔꯛꯏ ꯑꯜꯂꯥꯍꯅ ꯂꯪꯐꯩꯅꯍꯟꯕꯤ ꯃꯥꯅ ꯂꯪꯐꯩꯅꯍꯟꯕꯤꯒ ꯅꯤꯡꯕꯤꯕꯗꯨꯕꯨ ꯑꯗꯨꯒ ꯃꯥꯅ ꯂꯝꯖꯤꯡꯕꯤ ꯃꯥꯅ ꯂꯝꯖꯤꯡꯕꯤꯒ ꯅꯤꯡꯕꯤꯕꯗꯨꯕꯨ मादी पांगलबदुनी असिंगबदुनी सोयदनमक थाखिबनी अखोयना मुसाबु अखोयगी खुदमसिंग लोयनना हाइबीदुना पुथोरा ओ नंगी मीसिंगबु अमंबदगी अंगानबदा निंगसिंग हल्लो मखोयदा अल्लाहगी नुमितसिंगदो तसेंगनमक मदुदा लैरबनी खुदमसिंग अखांग कनबा अमसुंग तौबीमल खंगबा खुदिंगमक्की हौख्रबा जातिसिंगबु दंदी पीखिबा अमसुंग मखोयबु मांग ताकहनखिबा नुमितसिंगदो हाइखिबदु मुसाना मागी मीसिंगदा निंगसिंगु अल्लाहना चानबीखिबदु नखोयबु कनबीखिबदु माना नखोयबु फिरौनगी मीसिंगदगी मखोयना अवाब पीखिबदा नखोयबु फटखिद्रबदंदीना हातोकपिदुना नखोयगी नचानी पासिंग अदुगा हिंगहनबिदुना नखोयगी नुपीसिंग मदुदा यावखिबनी चाउरबा चांगेंग अमा नखोयगी रप्तगी सिक्सि निंगसिंग हलै अल्लाहना निंगसिंगु नखोयगी रबना लाउथोक पीखिबदु नखोयना तौबीमल खंगलबदी सोयदनमक अइना हेंगल हनबिगनी नखोयदा अइना चानबीबदु अदुबु नखोयना थाजद्रबदी तसेंगनमक अइगी दंदीदी साथीबनी तौबीमल खंगबदि अल्लाहना हाइबे इनबदु अल्लाह खकना हाइबे इनबदु अदुगा हाइबे इनना सुम चटलबदुदी इदा अल्लाहगी नुमिसिंग नाम याव हेंगल हलकनेब अल्लाहगी नुमिसिंग अदि करिना हाइदि हाना ममांगदा थोखिबा जाति सिंगदा थोखिबा अजाब थाखिबा अदुरगी रहमत थाखिबा अदु थौदोक थोखिबा मयामदु अदु निंगसिंग sum thoki kauma art kauma samun mang ke adu to ki haibu adu du aduga times of india aji kana इंडिया के मतम खबरम टाइम्स ऑफ इंडिया को बोले ब्रो खबर लाई बित्रो लोइन लाइक कंट्री इंडिया की मतम जिंग है अदु दु टाइम्स हिस्ट्री है वो रमो ने हिस्ट्री नत्रगा थोके बत कुदो पयाम वारी दु खबर दु हाई के मुसाना नखोयना थाजद्रबसु नखोय अमसुंग पृथ्वी सिदा लैरिबा पुमनमना पुला पुन्ना तसेंगनमक अल्लाहदि अवाटपा लैतबनी थागतनिंगाइनी सि मुसाना हाई के माय कोमदो यौरक्त्रिबरा नखोयदा पाउदो नखोयगे मांगदा लैरंबा सिंगदुगी नूह आद अमसुंग समूद की मी सिंगदुगी अमदी मखोयगी मतुंगी सिंगदुगी खंगद्रबनी मखोयबु कनानसु अल्लाह नत्तना लोयदि लोयख्रेदना पुरखिबनी मखोयदा मखोयगी रसूल सिंगना दलील सिंग अल्लाह नत्तना कनाम खंगद्रेबा आई तो पावे अरबी की दो अलम यातिकुम नबउल लदीन मिन क़ब्लिकुम क़ौमि नूह व आद व समूद वल्लदीन मिन बअदिहिम ला यअलमुहुम इल्ला अल्लाह ला यअलमुहुम इल्ला अल्लाह दो सिद्ध प्रमाण दे सुम हाइबे वानी अदुन कोन खंगद बम से लइके बाला तन खंगा ला यअलमुहुम को दु खंग देबा कनाम त अल्लाह नतन मयाम अदु मुजे याव नगोनी खंगमते ते मयाम पोकने खंगद्रबनी मखोयबु कनानसु अल्लाह नत्तना पुरखिबनी मखोयदा मखोयगे रसूल सिंगना दलील सिंग अदुबु मखोयना मखोयगी मखुत सिंगदु मखोयगी मचिन सिंगदा थमलगा हाइखिबनी तसेंगनमा इखोय थाजदे मदुगा लोयनना नखोयबु थारकलिबदु नबी सिंगदुदा नखोय थारायन हाइ रिपोर्ट सुमन तवे ली वारी में आंदो सुता खाली तसेंगनमा इखोयना चिंगनै पुनिंग लांगतकनना नखोयना इखोयबु कौरिबदुगी मतंगदा सल्लल्लाहु अलैहि वसल्लम मखोयना चिंगनखिसे इखोयसु चिंगनदना इखोयगी पाइपुन चलम इदो आइदोन किद्रेनाने फिरौनसु चिंगनखिदु अदुदगी हजिसु चिंगनरिदना कुरान के आयत सिदा